ꯊꯥꯗꯧ ꯆꯔꯆ ꯂꯤꯗꯔ ꯌꯥꯎꯅ ꯃꯤꯆꯝ 3 ꯍꯥꯠꯈꯤꯕ ꯑꯃꯁꯨꯡ 3 ꯁꯣꯛꯍꯟꯈꯤꯕ ꯊꯧꯗꯣꯛꯀꯤ ꯀꯦꯁ NIAꯅ ꯊꯤꯖꯤꯜꯂꯒꯅꯤ꯫ ꯅꯣꯔꯊ ꯏꯁꯠ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯌꯦꯠꯅꯕ ꯁ꯭ꯇꯦꯠ ꯃꯅꯤꯄꯨꯔꯅꯤ ꯔꯥꯅꯥ ꯄ꯭ꯔꯇꯥꯞ꯫ ꯗꯦꯜꯂꯤꯗ ꯒꯟꯖꯥ ꯀꯤꯂꯣ ꯃꯈꯥꯏ ꯑꯃꯔꯣꯝ ꯄꯨꯅꯕ ꯍꯣꯠꯅꯔꯝꯕ ꯃꯤꯑꯣꯏ ꯑꯦꯌꯔꯄꯣꯔꯠꯇ ꯐꯥꯔꯦ꯫ ꯐ꯭ꯔꯥꯟꯁꯇ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯕ ꯅꯨꯃꯤꯠ ꯑꯣꯏꯈꯤꯕꯒ ꯃꯤꯑꯣꯏ 90 ꯏꯁꯤꯡꯗ ꯏꯔꯥꯛꯅꯕꯗ ꯁꯤꯈ꯭ꯔꯦ꯫ ꯇ꯭ꯔꯥꯏꯕꯦꯜ ꯀꯝꯃ꯭ꯌꯨꯅꯤꯇꯤꯕꯨ ꯃꯤꯔꯥꯏꯕꯤꯔꯦ TYCM ꯁ꯭ꯇꯦꯠ ꯀꯣꯕ꯭ꯔꯥ ꯌꯨꯅꯤꯠ ꯌꯥꯎꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕꯗ ꯃꯤꯑꯣꯏ ꯑꯃꯠꯇ ꯐꯥꯕ ꯉꯝꯈꯤꯗꯕꯁꯤ ꯆꯤꯡꯅꯅꯤꯡꯉꯥꯏꯅꯤ꯫ ꯊꯥ ꯑꯁꯤꯒꯤ 28ꯗ CRPFꯀꯤ ꯀꯣꯕ꯭ꯔꯥ ꯌꯨꯅꯤꯠ ꯌꯥꯎꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯑꯄꯨꯟꯕ ꯇꯤꯝ ꯑꯃꯅ ꯂꯦꯂꯨꯟ ꯕꯥꯏꯐꯩ ꯑꯦꯔꯤꯌꯥꯗ ꯄꯛꯀꯥ ꯅꯣꯔꯃꯦꯗꯤꯛ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠ ꯔꯤꯐ꯭ꯌꯨꯖꯤ Kuki ꯑꯃꯗꯤ KNFP insurgency ꯒ꯭ꯔꯨꯞꯁꯤꯡꯒꯤ ꯃꯊꯛꯇ ꯃꯤꯂꯤꯇꯔꯤ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈꯤꯕꯗ ꯅꯣꯡꯃꯩ ꯀꯥꯞꯅꯈꯤ ꯑꯃꯁꯨꯡ ꯄꯣꯈꯥꯏꯕ ꯌꯥꯕ ꯄꯣꯠꯂꯝ ꯀꯌꯥ ꯁꯤꯖꯤꯟꯅꯈꯤ ꯍꯥꯏꯕꯒꯤ ꯔꯤꯄꯣꯔꯠ ꯂꯩꯔꯕꯁꯨ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯃꯤꯑꯣꯏ ꯑꯃꯠꯇ ꯐꯥꯕ ꯉꯝꯈꯤꯗꯕ ꯍꯥꯏꯕꯁꯤ ꯆꯤꯡꯅꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯅ ꯅꯥꯒꯥ ꯄꯤꯄꯜꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯁꯦꯅꯥꯄꯇꯤꯅ ꯅꯨꯡꯅꯥꯡꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯨꯞ ꯑꯁꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯄꯗ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ KNFPU KNA ꯑꯃꯗꯤ KRAꯒꯤ ꯈꯨꯠꯂꯥꯏꯄꯥꯏꯕ ꯀꯦꯗꯔ 100 ꯍꯦꯟꯅ ꯀꯣꯏꯁꯤꯟꯗꯨꯅ ꯊꯝꯈꯤ ꯍꯥꯏꯕꯒꯤ ꯄꯥꯎꯁꯨ ꯂꯩꯈꯤ ꯑꯗꯨꯕꯨ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈꯤꯕ ꯑꯁꯤꯒꯤ ꯃꯍꯩ ꯑꯃꯁꯨꯡ ꯄꯥꯟꯗꯝ ꯑꯃꯠꯇ ꯐꯪꯕ ꯉꯝꯗꯅ ꯂꯣꯏꯁꯤꯟꯈꯤꯕꯁꯤꯅ ꯑꯣꯄꯔꯦꯁꯟ ꯑꯁꯤ ꯀꯔꯤꯒꯤꯗꯃꯛ ꯆꯠꯊꯈꯤꯕꯅꯣ ꯍꯥꯏꯕ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯊꯣꯔꯛꯍꯜꯂꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯊꯥ ꯑꯁꯤꯒꯤ 23ꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡ KNFPꯒꯤ ꯏꯚꯦꯅꯦꯖꯔ ꯀꯦꯝꯞ ꯇꯝꯅ ꯆꯪꯁꯤꯟꯈꯤ ꯍꯥꯏꯕꯒꯤ ꯔꯤꯄꯣꯔꯠ ꯂꯩꯈꯤ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯁꯤꯗꯁꯨ ꯃꯤꯑꯣꯏ ꯑꯃꯠꯇ ꯐꯥꯗꯅ ꯍꯜꯂꯛꯈꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯟꯗꯤꯌꯥꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯊꯕꯛ ꯇꯧꯕꯗ ꯇ꯭ꯔꯥꯟꯁꯄꯔꯦꯟꯁꯤ ꯂꯩꯍꯟꯗꯨꯅ ꯅꯥꯒꯥ ꯃꯤꯌꯥꯝꯒꯤ ꯆꯤꯡꯅꯕꯁꯤ ꯀꯣꯛꯍꯟꯕꯤꯌꯨ ꯍꯥꯏꯔꯤ꯫ Kuki ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯅꯥꯒꯥ ꯃꯤꯆꯝ 3 ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯒ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯍꯥꯠꯂꯝꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯍꯛꯆꯥꯡ ꯉꯁꯤ ꯐꯥꯎꯕ ꯖꯦꯅꯤꯝꯁꯀꯤ ꯃꯤꯔꯦꯜꯁꯪꯗ ꯖꯁꯇꯤꯁ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯅꯥꯒꯥ ꯃꯤꯌꯥꯝꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯗ ꯅꯤꯡꯁꯤꯡꯍꯟꯅꯤꯡꯉꯤ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯗꯤꯃꯥꯟ ꯀꯌꯥ ꯌꯥꯎꯕ ꯆꯦꯔꯣꯜ ꯑꯃ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ ꯑꯃꯁꯨꯡ CM Y ꯈꯦꯝꯆꯥꯟꯗ ꯄꯤꯁꯤꯟꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯅꯥꯒꯥ ꯃꯤꯌꯥꯝꯅ ꯆꯪꯁꯤꯜꯂꯤꯕ ꯖꯁꯇꯤꯁ ꯐꯪꯍꯟꯕꯤꯌꯨ, ꯑꯦꯀꯥꯎꯟꯇꯦꯕꯤꯂꯤꯇꯤ ꯂꯧꯕꯤꯌꯨ ꯑꯃꯁꯨꯡ ꯃꯇꯤꯛ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯕ ꯗꯤꯃꯥꯟꯁꯤ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄꯤꯌꯨ ꯍꯥꯏꯅ ꯇꯛꯁꯤꯜꯂꯛꯂꯤ꯫ ꯇ꯭ꯔꯥꯏꯕꯦꯜ ꯀꯝꯃ꯭ꯌꯨꯅꯤꯇꯤꯕꯨ ꯃꯤꯔꯥꯏꯕꯤꯔꯦ TYCM ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯇ꯭ꯔꯥꯏꯕꯦꯜ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯕꯨ ꯃꯤꯔꯥꯏꯕꯤꯔꯦ ꯑꯃꯗꯤ ꯊꯑꯣꯏꯕꯤꯗ꯭ꯔꯦ ꯍꯥꯏꯅ ꯗꯤ ꯇ꯭ꯔꯥꯏꯕꯦꯜ ꯌꯨꯊ ꯀꯥꯎꯟꯁꯤꯜ ꯃꯅꯤꯄꯨꯔ TYCMꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯉꯥꯛꯇ ꯆꯥꯎꯅ ꯃꯔꯥꯜ ꯁꯤꯔꯛꯈ꯭ꯔꯦ꯫ TYCMꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯊꯃꯣꯏ ꯁꯦꯡꯅ ꯇ꯭ꯔꯥꯏꯕꯦꯜ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯕꯨ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯕꯤꯗ꯭ꯔꯦ, ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯇ꯭ꯔꯥꯏꯕꯦꯜ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡ ꯑꯃꯗꯤ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯡꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗ꯭ꯔꯦ꯫ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯇ꯭ꯔꯥꯏꯕꯦꯜ ꯑꯦꯐꯤꯌꯔꯁ ꯑꯦꯟꯗ ꯍꯤꯜꯁ ꯗꯤꯄꯥꯔꯠꯃꯦꯟꯠ, ꯇ꯭ꯔꯥꯏꯕꯦꯜ ꯔꯤꯁꯔꯆ ꯏꯟꯁꯇꯤꯇ꯭ꯌꯨꯠ TRI ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯇ꯭ꯔꯥꯏꯕꯦꯜ ꯗꯤꯚꯦꯂꯞꯃꯦꯟꯠ ꯀꯣꯑꯣꯄꯔꯦꯁꯟ ꯂꯤꯃꯤꯇꯦꯗ MTDCꯒꯤ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕ ꯄꯣꯁꯠ ꯀꯌꯥ ꯔꯤꯀ꯭ꯔꯨꯏꯠꯃꯦꯟꯠ ꯃꯇꯝ ꯁꯥꯡꯅ ꯇꯧꯕꯤꯗꯅ ꯊꯝꯂꯤ꯫ ꯏꯔꯥꯡ ꯃꯔꯛ ꯑꯣꯏꯔꯕꯁꯨ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯒꯚꯔꯟꯃꯦꯟꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯒꯤ ꯑꯅꯧꯕ ꯑꯃꯗꯤ ꯄꯦꯟꯗꯤꯡ ꯂꯩꯔꯝꯕ ꯔꯤꯀ꯭ꯔꯨꯏꯠꯃꯦꯟꯠꯒꯤ ꯊꯕꯛ ꯆꯠꯊꯈꯤ ꯑꯗꯨꯕꯨ ꯇ꯭ꯔꯥꯏꯕꯦꯜ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯒ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯒꯤꯗꯤ ꯉꯁꯤ ꯐꯥꯎꯕ ꯔꯤꯀ꯭ꯔꯨꯏꯠꯃꯦꯟꯠ ꯇꯧꯕꯤꯕ ꯂꯩꯇ꯭ꯔꯤ꯫ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯇ꯭ꯔꯥꯏꯕꯦꯜ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃꯗꯤ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯡꯗ ꯃꯦꯟꯄꯥꯋꯔ ꯋꯥꯠꯄꯒꯤ ꯃꯥꯌꯣꯛꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯌꯦꯡꯁꯤꯟꯕꯤꯕ ꯂꯩꯇꯦ꯫ ꯗꯤꯚꯦꯂꯞꯃꯦꯟꯠ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯌꯥꯗꯁꯨ ꯊꯦꯡꯊꯍꯟꯗꯨꯅ ꯊꯝꯕꯤꯔꯦ ꯍꯥꯏꯔꯤ꯫ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯇ꯭ꯔꯥꯏꯕꯦꯜ ꯑꯦꯐꯤꯌꯔꯁ ꯑꯦꯟꯗ ꯍꯤꯜꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯑꯣꯏꯅ ꯁ꯭ꯇꯥꯐ ꯄꯨꯟꯅ 159 ꯂꯣꯝ ꯂꯩꯒꯗꯕꯒꯤ ꯃꯅꯨꯡꯗ ꯍꯧꯖꯤꯛ ꯁꯨꯞꯅꯒꯤ ꯁ꯭ꯇꯥꯐ 29 ꯈꯛꯇꯅ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯁ꯭ꯇꯥꯐ 100 ꯍꯦꯟꯅ ꯍꯥꯡꯗꯨꯅ ꯂꯩꯔꯤ꯫ ꯇ꯭ꯔꯥꯏꯕꯦꯜ ꯔꯤꯁꯔꯆ ꯏꯟꯁꯇꯤꯇ꯭ꯌꯨꯠ TRIꯒꯤ ꯑꯣꯏꯅꯁꯨ ꯁ꯭ꯇꯥꯐ 39 ꯂꯩꯒꯗꯕꯒꯤ ꯃꯅꯨꯡꯗ ꯁꯨꯞꯅꯒꯤ ꯁ꯭ꯇꯥꯐ 18 ꯊꯕꯛ ꯁꯨꯔꯤ꯫ ꯄꯣꯁꯠ 10 ꯍꯥꯡꯗꯨꯅ ꯂꯩꯔꯤ꯫ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯇ꯭ꯔꯥꯏꯕꯦꯜ ꯗꯤꯚꯦꯂꯞꯃꯦꯟꯠ ꯀꯣꯑꯣꯄꯔꯦꯁꯟ ꯂꯤꯃꯤꯇꯦꯗ MTDCꯒꯤ ꯑꯣꯏꯅꯁꯨ ꯄꯨꯟꯅ ꯁ꯭ꯇꯥꯐ 109 ꯂꯩꯒꯗꯕꯒꯤ ꯃꯅꯨꯡꯗ ꯍꯧꯖꯤꯛ ꯁ꯭ꯇꯥꯐ 32 ꯔꯣꯝ ꯈꯛ ꯊꯕꯛ ꯁꯨꯔꯤ꯫ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯒꯤꯁꯨ ꯄꯣꯁꯠ 69 ꯂꯣꯝ ꯂꯧꯕꯤꯗꯅ ꯂꯩꯔꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯊꯥꯗꯧ ꯆꯔꯆ ꯂꯤꯗꯔ ꯌꯥꯎꯅ ꯃꯤꯆꯝ 3 ꯍꯥꯠꯈꯤꯕ ꯑꯃꯁꯨꯡ 3 ꯁꯣꯛꯍꯟꯈꯤꯕ ꯊꯧꯗꯣꯛꯀꯤ ꯀꯦꯁ NIAꯅ ꯊꯤꯖꯤꯜꯂꯒꯅꯤ꯫ ꯃꯃꯥꯡ ꯊꯥꯒꯤ 13ꯗ ꯆꯨꯔꯆꯥꯟꯄꯨꯔꯗ ꯄꯥꯡꯊꯣꯛꯄ ꯃꯤꯐꯝ ꯑꯃ ꯌꯥꯎꯔꯨꯔꯒ ꯀꯥꯡꯄꯣꯛꯄꯤ ꯇꯝꯅ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯀꯣꯠꯂꯦꯟ ꯑꯃꯁꯨꯡ ꯀꯣꯠꯖꯤꯝ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯕ ꯏꯟꯇꯔ ꯚꯤꯂꯦꯖ ꯔꯣꯗ IBR ꯑꯃꯒꯤ ꯁꯔꯨꯛꯇ Kuki ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯑꯦꯝꯕꯨꯁ ꯇꯧꯔꯛꯇꯨꯅ ꯊꯥꯗꯧ ꯆꯔꯆ ꯂꯤꯗꯔ ꯌꯥꯎꯅ ꯃꯤꯆꯝ 3 ꯍꯥꯠꯈꯤꯕ ꯑꯃꯁꯨꯡ ꯑꯇꯣꯞꯄ 4ꯕꯨꯅ ꯁꯣꯛꯍꯟꯈꯤꯕ ꯊꯧꯗꯣꯛꯀꯤ ꯀꯦꯁ NIAꯅ ꯄꯥꯏꯗꯨꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯄꯥꯎꯆꯦ ꯑꯁꯤꯅ ꯐꯪꯕ ꯄꯥꯎꯗ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯅꯦꯁꯅꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯦꯖꯦꯟꯁꯤ NIAꯅ ꯔꯦꯒꯨꯂꯔ ꯀꯦꯁ ꯑꯃ ꯔꯦꯖꯤꯁꯇꯔ ꯇꯧꯗꯨꯅ ꯂꯧꯈꯠꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯉꯔꯥꯡ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯄꯒ ꯄꯟꯊꯗꯅ ꯃꯐꯝ ꯑꯁꯤꯕꯨ ꯀꯣꯟꯁꯤꯜꯂꯤꯕ ꯅ꯭ꯌꯨ ꯀꯩꯊꯦꯜ ꯃꯥꯟꯕꯤ PSꯅ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯆꯪꯁꯤꯟꯗꯨꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯕꯒ ꯂꯣꯏꯅꯅ ꯀꯦꯁ ꯑꯃ ꯔꯦꯖꯤꯁꯇꯔ ꯇꯧꯗꯨꯅ ꯂꯧꯈꯠꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯇ ꯑꯏꯕ ꯆꯦꯔꯣꯜ ꯄꯤꯗꯨꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯅ ꯂꯧꯈꯠꯂꯤꯕ ꯀꯦꯁ ꯑꯁꯤ NIAꯗ ꯈꯨꯠꯁꯤꯟꯅꯕꯤꯌꯨ ꯍꯥꯏꯖꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯁꯤꯅ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯂꯕ ꯃꯇꯨꯡꯗ ꯀꯦꯁ ꯑꯁꯤ NIAꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯅꯕ ꯊꯧꯔꯥꯡ ꯇꯧꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯀꯦꯁ NIAꯗ ꯁꯤꯟꯅꯕꯒ ꯃꯔꯤ ꯂꯩꯅꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯀꯦꯁ ꯑꯁꯤ ꯈꯨꯠꯂꯥꯏꯄꯥꯏꯕꯁꯤꯡꯅ ꯆꯠꯊꯔꯛꯄ ꯑꯦꯝꯕꯨꯁꯀꯤ ꯀꯦꯁꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯅ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯃꯤꯆꯝꯁꯤꯡꯒꯤ ꯄꯨꯟꯁꯤ ꯃꯥꯡꯍꯟꯕꯗ ꯅꯠꯇꯅ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯑꯀꯤ ꯑꯈꯪ ꯄꯣꯛꯍꯜꯂꯤ꯫ ꯃꯔꯝ ꯑꯁꯤꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯀꯦꯁ ꯑꯁꯤ NIAꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯈꯤꯕꯅꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯂꯩꯈꯤꯗ꯭ꯔꯕ ꯊꯥꯗꯧ ꯆꯔꯆ ꯂꯤꯗꯔꯁꯤꯡꯒꯤ ꯃꯅꯨꯡꯗ ꯊꯥꯗꯧ ꯕꯦꯞꯇꯤꯁꯠ ꯑꯦꯁꯣꯁꯤꯌꯦꯁꯟ
TVAꯒꯤ ꯁꯛꯅꯥꯏꯔꯕ ꯃꯤꯑꯣꯏꯁꯤꯡ ꯌꯥꯎꯈꯤꯕꯅꯤ ꯑꯗꯨꯒ ꯒꯥꯔꯤ ꯑꯅꯤꯗ ꯄꯨꯟꯅ ꯃꯤꯑꯣꯏ 9 ꯂꯥꯛꯄꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ ꯑꯃꯗꯤ ꯅꯣꯡꯃꯩ ꯃꯔꯨ ꯑꯃꯠꯇꯅ ꯄꯥꯟꯗꯅ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯗꯅ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗꯒꯤ ꯅꯥꯟꯊꯣꯔꯛꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯅꯥꯒꯥ ꯑꯃꯁꯨꯡ ꯀꯨꯀꯤ ꯐꯨꯔꯨꯞ ꯑꯅꯤꯃꯛꯀꯤ CSOꯁꯤꯡ ꯑꯃꯁꯨꯡ ꯃꯤꯌꯥꯝꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯄꯒ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯇꯦꯔꯣꯔꯤꯁꯠꯁꯤꯡ ꯑꯗꯨ ꯐꯥꯗꯨꯅ ꯂꯣꯒꯤ ꯃꯇꯨꯡꯏꯟꯅ ꯄꯤꯐꯝ ꯊꯣꯛꯄ ꯆꯩꯔꯥꯛ ꯄꯤꯅꯅꯕ ꯑꯀꯟꯕ ꯗꯤꯃꯥꯟ ꯇꯥꯟꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯅꯣꯔꯊ ꯏꯁꯠ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯌꯦꯠꯅꯕ ꯁ꯭ꯇꯦꯠ ꯃꯅꯤꯄꯨꯔꯅꯤ ꯔꯥꯅꯥ ꯄ꯭ꯔꯇꯥꯞ꯫ ꯅꯣꯔꯊ ꯏꯁꯠ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯌꯦꯠꯅꯕ ꯑꯔꯨꯕ ꯁ꯭ꯇꯦꯠ ꯑꯁꯤ ꯃꯅꯤꯄꯨꯔꯅꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯏꯇꯠ ꯇꯠꯇꯅ ꯐꯨꯔꯨꯞ ꯃꯁꯦꯜ ꯈꯠꯅ ꯆꯩꯅꯕ ꯂꯥꯟ ꯊꯣꯛꯄꯒꯤ ꯃꯔꯝꯅ ꯂꯝꯒꯤ ꯋꯥꯍꯧꯗꯒꯤꯅꯤ ꯍꯥꯏꯅ ꯔꯤꯇꯌꯔ ꯂꯦꯐꯇꯦꯅꯦꯟꯠ ꯖꯦꯅꯔꯦꯜ ꯔꯥꯅꯥ ꯄ꯭ꯔꯇꯥꯞꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯃꯔ ꯎꯖꯂꯥ ꯁꯋꯥꯠ ꯎꯠꯇꯔꯈꯟꯗ 2026 ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯈꯟꯅ ꯅꯩꯅꯕꯒꯤ ꯊꯧꯔꯝ ꯑꯃꯗ ꯔꯤꯇꯌꯔ ꯂꯦꯐꯇꯦꯅꯦꯟꯠ ꯖꯦꯅꯔꯦꯜ ꯔꯥꯅꯥ ꯄ꯭ꯔꯇꯥꯞꯅ ꯃꯈꯥ ताना ꯍꯥꯏꯈꯤ꯫ ꯃꯅꯤꯄꯨꯔꯗ ꯌꯥꯝꯅ ꯇꯣꯏꯅ ꯐꯨꯔꯨꯞ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯂꯥꯟ ꯊꯣꯛꯂꯤꯕ ꯑꯁꯤꯒꯤ ꯑꯆꯧꯕ ꯃꯔꯝꯗꯤ ꯂꯝꯒꯤ ꯋꯥꯍꯧꯗꯅꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯤꯁꯤꯡ ꯌꯥꯝꯕ ꯆꯥꯗ 53 ꯔꯣꯝ ꯑꯣꯏꯔꯤꯕ ꯃꯩꯇꯩ ꯐꯨꯔꯨꯞ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯄꯨꯟꯕ ꯂꯝꯒꯤ ꯁꯔꯨꯛꯇ ꯁꯨꯞꯅꯒꯤ ꯆꯥꯗ 10 ꯈꯛ ꯄꯥꯛ ꯆꯥꯎꯕ ꯃꯐꯝꯗ ꯂꯩꯕ ꯌꯥꯏ꯫ ꯆꯥꯗ 93ꯀꯤ ꯂꯝꯗꯅ ꯅꯥꯒꯥꯅ ꯂꯩ ꯑꯗꯨꯒ ꯆꯥꯗ 90 ꯔꯣꯝꯅ ꯀꯨꯀꯤ ꯐꯨꯔꯨꯞꯅ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯩ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯁꯨꯞꯅꯒꯤ ꯆꯥꯗ 10 ꯈꯛ ꯄꯥꯛ ꯆꯥꯎꯕ ꯂꯝꯗ ꯂꯩꯔꯤꯕ ꯃꯩꯇꯩꯁꯤꯡ ꯑꯁꯤ ꯂꯦꯝꯍꯧꯔꯤꯕ ꯂꯝꯁꯤꯡꯗ ꯂꯝ ꯂꯩꯗꯨꯅ ꯂꯩꯕ ꯌꯥꯗꯦ꯫ ꯑꯗꯨꯕꯨ ꯂꯦꯝꯍꯧꯔꯤꯕ ꯄꯥꯛ ꯆꯥꯎꯈ꯭ꯔꯕ ꯆꯤꯡꯒꯤ ꯂꯝ ꯑꯣꯏꯔꯤꯕ ꯃꯐꯝꯁꯤꯡꯗ ꯅꯥꯒꯥ ꯑꯃꯗꯤ ꯀꯨꯀꯤ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯂꯝ ꯂꯩꯗꯨꯅ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯩꯕ ꯌꯥꯏ꯫ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯔꯤꯕꯗꯤ ꯃꯩꯇꯩꯅ ꯆꯤꯡꯒꯤ ꯄꯥꯛ ꯆꯥꯎꯈ꯭ꯔꯕ ꯂꯝꯁꯤꯡꯗ ꯂꯝ ꯂꯩꯗꯨꯅ ꯂꯩꯕ ꯌꯥꯗ꯭ꯔꯕꯁꯨ ꯀꯨꯀꯤ ꯑꯃꯗꯤ ꯅꯥꯒꯥꯁꯤꯡꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯇꯩꯅ ꯈꯨꯟꯗꯥꯔꯤꯕ ꯄꯤꯛꯈ꯭ꯔꯕ ꯁꯨꯞꯅꯇꯒꯤ ꯆꯥꯗ 10 ꯃꯨꯛꯇꯪ ꯑꯣꯏꯔꯤꯕ ꯇꯝꯄꯥꯛ ꯑꯁꯤꯗꯗꯤ ꯂꯝ ꯂꯩꯗꯨꯅ ꯈꯨꯟꯗꯥ ꯂꯩꯇꯥꯕ ꯌꯥꯏ꯫ ꯃꯔꯝ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯌꯥꯝꯅ ꯇꯣꯏꯅ ꯂꯥꯟ ꯊꯣꯛꯄꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯟꯒꯤ ꯃꯔꯝ ꯀꯌꯥ ꯑꯃꯗꯤ ꯂꯩ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯔꯝꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚꯀꯤ ꯃꯁꯤꯡ ꯑꯁꯤꯅꯁꯨ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯑꯣꯏ꯫ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯀꯤ ꯑꯄꯨꯟꯕ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁꯤꯠ ꯑꯁꯤ 60ꯅꯤ꯫ ꯁꯤꯠ 60 ꯑꯁꯤꯒꯤ ꯃꯅꯨꯡꯗ 90ꯅ ꯇꯝꯄꯥꯛ ꯂꯝꯗ ꯂꯩꯕ ꯐꯨꯔꯨꯞꯁꯤꯡꯒꯤꯅꯤ ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯁꯤꯠ 10 ꯑꯁꯤꯅ ꯅꯥꯒꯥꯒꯤ ꯁꯤꯠ 10 ꯑꯗꯨꯒ ꯀꯨꯀꯤꯒꯤ ꯁꯤꯠ 10ꯅꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯉꯥꯛ ꯁꯦꯝꯕꯗꯗꯤ ꯃꯩꯇꯩ ꯐꯨꯔꯨꯞꯅ ꯃꯄꯨꯡ ꯑꯣꯏꯅ ꯁꯦꯝꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯁꯤꯒꯨꯝꯕ ꯈꯦꯟꯅꯕ ꯀꯌꯥ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯒ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯈꯤꯕ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯄꯦꯟꯗꯕꯒꯤ ꯃꯑꯣꯡꯗ ꯑꯣꯏꯍꯜꯂꯛꯄꯅꯤ꯫ ꯂꯣꯏꯅꯅ ꯃꯔꯝꯁꯤꯡ ꯑꯁꯤꯗꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯆꯥꯎꯅ ꯎꯪꯈꯠꯅꯕ ꯑꯃꯗꯤ ꯈꯠꯅ ꯆꯩꯅꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯏꯇꯠ ꯇꯠꯇꯅ ꯊꯣꯛꯄꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯔꯤ꯫ ꯀꯤꯝ ꯖꯣꯡ ꯎꯟꯅ ꯇꯟ 10,000 ꯋꯥꯔꯁꯤꯞꯁꯤꯡ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯅꯦꯚꯤꯒꯤ ꯊꯧꯔꯥꯡ ꯍꯧꯗꯣꯛꯈ꯭ꯔꯦ꯫ ꯅꯣꯔꯊ ꯀꯣꯔꯤꯌꯥꯒꯤ ꯂꯨꯆꯤꯡꯕ ꯀꯤꯝ ꯖꯣꯡ ꯎꯟꯅ 10,000 ꯇꯟ ꯋꯥꯔꯁꯤꯞꯁꯤꯡ ꯁꯥꯅꯕꯒꯤ ꯊꯧꯔꯥꯡꯁꯤꯡ ꯍꯧꯗꯣꯛꯈꯤꯕꯒ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛꯅ ꯅꯦꯚꯤꯗ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯈꯨꯠꯂꯥꯏꯁꯤꯡ ꯄꯥꯟꯁꯤꯟꯈ꯭ꯔꯦ ꯍꯥꯏꯅ ꯁ꯭ꯇꯦꯠ ꯃꯤꯗꯤꯌꯥꯅ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯗꯨ ꯍꯧꯈꯤꯕ ꯆꯍꯤꯗ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯈꯨꯠꯂꯥꯏ ꯄꯥꯏꯔꯕ ꯁ꯭ꯇꯦꯠ ꯑꯗꯨꯅ ꯀꯃꯤꯁꯟ ꯇꯧꯈꯤꯕ 5,000 ꯇꯟ ꯀ꯭ꯂꯥꯁ ꯋꯥꯔꯁꯤꯞ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯋꯥꯟꯆꯣ ꯍꯥꯏꯑꯣꯟ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇ ꯄꯣꯔꯠ ꯁꯤꯇꯤ ꯅꯥꯝꯄꯣꯗ ꯀꯃꯤꯁꯟ ꯇꯧꯕꯒꯤ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜ ꯀꯣꯔꯤꯌꯟ ꯁꯦꯟꯇ꯭ꯔꯦꯜ ꯅ꯭ꯌꯨꯁ ꯑꯦꯖꯦꯟꯁꯤꯅ ꯍꯥꯏꯈꯤ꯫ ꯅꯦꯚꯤꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯈꯨꯠꯂꯥꯏꯁꯤꯡ ꯍꯥꯞꯆꯤꯟꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯃꯁꯤꯒꯤ ꯍꯥꯟꯅ ꯊꯧꯔꯥꯡ ꯇꯧꯈꯤꯕ ꯄꯔꯤꯡ ꯑꯗꯨ ꯆꯨꯝꯅ ꯆꯠꯊꯔꯛꯄꯅꯤ ꯍꯥꯏꯅ ꯊꯧꯔꯝ ꯑꯗꯨꯗ ꯀꯤꯝꯅ ꯍꯥꯏꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯀꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯐꯣꯔꯁ ꯑꯁꯤꯕꯨ ꯃꯈꯜ ꯀꯌꯥꯒꯤ ꯑꯃꯁꯨꯡ ꯃꯇꯤꯛ ꯆꯥꯕ ꯑꯣꯄꯔꯦꯁꯟꯒꯤꯗꯃꯛ ꯃꯁꯤꯅ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯍꯟꯕ ꯑꯣꯏꯊꯣꯛꯀꯗꯕ ꯃꯔꯝꯅ ꯃꯁꯤ ꯃꯊꯧ ꯇꯥꯔꯤꯕ ꯃꯤꯑꯣꯏꯕ ꯑꯗꯨꯒꯤ ꯁ꯭ꯇꯔꯦꯇꯦꯖꯤꯒꯤ ꯂꯝꯕꯤ ꯑꯃꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ꯫ ꯗꯦꯜꯂꯤꯗ ꯒꯟꯖꯥ ꯀꯤꯂꯣ 1.5 ꯑꯃꯔꯣꯝ ꯄꯨꯅꯕ ꯍꯣꯠꯅꯔꯝꯕ ꯃꯤꯑꯣꯏ ꯑꯦꯌꯔꯄꯣꯔꯠꯇ ꯐꯥꯔꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯤꯚꯤꯜ ꯑꯦꯚꯤꯌꯦꯁꯟꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯅꯤꯡꯊꯤꯅ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛ ꯉꯥꯛꯁꯦꯟꯕꯒꯤ ꯊꯕꯛ ꯂꯧꯈꯠꯂꯛꯂꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯏꯟꯗꯁꯇ꯭ꯔꯤꯌꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ (CISF)ꯅ ꯏꯝꯐꯥꯜ ꯑꯦꯌꯔꯄꯣꯔꯠꯇꯒꯤ ꯗꯦꯜꯂꯤ ꯇꯝꯅ ꯄꯥꯏꯒꯗꯕ ꯑꯦꯌꯔ ꯏꯟꯗꯤꯌꯥꯒꯤ ꯐ꯭ꯂꯥꯏꯠ ꯅꯝꯕꯔ 91462ꯗ ꯇꯣꯡꯒꯗꯕ ꯄꯦꯁꯦꯟꯖꯔ ꯑꯃꯒꯤ ꯕꯦꯒꯦꯖꯕꯨ ꯔꯥꯡꯗꯣꯝ ꯑꯦꯛꯁꯕꯤꯁ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯄꯣꯏꯟꯠꯇ ꯆꯦꯛ ꯇꯧꯕꯗ ꯒ꯭ꯔꯥꯝ 420 ꯔꯣꯝ ꯑꯣꯏꯒꯗꯕ ꯒꯟꯖꯥ ꯂꯣꯠꯁꯤꯟꯗꯨꯅ ꯄꯨꯅꯕ ꯍꯣꯠꯅꯔꯝꯕꯗꯒꯤ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯃꯍꯥꯛꯄꯨ CISFꯀꯤ ꯀ꯭ꯔꯥꯏꯝ ꯏꯟꯇꯦꯂꯤꯖꯦꯟꯁ ꯋꯤꯡ (CIWꯒꯤ ꯁ꯭ꯇꯥꯐ, ꯑꯦꯌꯔꯄꯣꯔꯠ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯑꯦꯌꯔꯄꯣꯔꯠ ꯑꯣꯊꯣꯔꯤꯇꯤꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒꯤ ꯃꯃꯥꯡꯗ CISFꯀꯤ ꯄꯔꯁꯅꯦꯜꯁꯤꯡꯅ ꯐꯤꯖꯤꯀꯦꯜ ꯚꯦꯔꯤꯐꯤꯀꯦꯁꯟ ꯆꯠꯊꯕꯗ ꯃꯍꯥꯛꯀꯤ ꯕꯦꯒꯦꯖꯇ ꯒꯟꯖꯥꯁꯤꯡ ꯑꯁꯤ ꯍꯥꯞꯇꯨꯅ ꯄꯨꯅꯅꯕ ꯍꯣꯠꯅꯔꯝꯕꯅꯤ ꯍꯥꯏꯔꯤ꯫ ꯒꯟꯖꯥꯒ ꯀꯣꯟꯅꯅ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯁꯤ ꯃꯈꯥ ꯇꯥꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯗꯨꯅ ꯂꯣꯒꯤ ꯊꯕꯛ ꯂꯧꯈꯠꯅꯕ ꯁꯤꯡꯖꯃꯩ PS ꯇ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯐ꯭ꯔꯥꯟꯁꯇ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯕ ꯅꯨꯃꯤꯠ ꯑꯣꯏꯈꯤꯕꯒ ꯃꯤꯑꯣꯏ 90 ꯏꯁꯤꯡꯗ ꯏꯔꯥꯛꯅꯕꯗ ꯁꯤꯈ꯭ꯔꯦ꯫ ꯔꯦꯀꯣꯔꯗ ꯌꯧꯅ ꯁꯥꯕ ꯃꯩꯁꯥꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯏꯪꯍꯟꯅꯕ ꯍꯣꯠꯅꯕꯗ ꯐ꯭ꯔꯥꯟꯁꯇ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤꯁꯤꯗ ꯃꯤꯑꯣꯏ 90 ꯏꯁꯤꯡꯗ ꯏꯔꯥꯛꯅꯗꯨꯅ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯕ꯭ꯔꯤꯇꯦꯟ, ꯏꯇꯥꯂꯤ, ꯁ꯭ꯋꯤꯠꯖꯔꯂꯦꯟꯗ ꯑꯃꯁꯨꯡ ꯁ꯭ꯄꯦꯟꯗ ꯃꯐꯝ ꯈꯔꯗ ꯁ꯭ꯀꯨꯜꯁꯤꯡ ꯑꯃꯁꯨꯡ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯅꯦꯠꯋꯥꯔꯛꯁꯤꯡ ꯑꯀꯥꯏꯕ ꯄꯤꯗꯨꯅ ꯑꯃꯁꯨꯡ ꯏꯐꯤꯜ ꯇꯋꯥꯔ ꯊꯤꯡꯖꯤꯜꯍꯟꯕ ꯌꯥꯎꯅ ꯇꯨꯔꯤꯁꯠ ꯁꯥꯏꯠꯁꯤꯡ ꯊꯤꯡꯖꯤꯟꯍꯟꯗꯨꯅ ꯔꯦꯀꯣꯔꯗ ꯇꯦꯝꯄꯦꯔꯦꯆꯔꯒ ꯂꯣꯏꯅꯅ ꯁꯥꯊꯤꯕ ꯃꯩꯁꯥ ꯃꯥꯌꯣꯛꯅꯈ꯭ꯔꯦ꯫ ꯋꯥꯔꯜꯗ ꯃꯦꯇꯤꯑꯣꯔꯣꯂꯣꯖꯤꯀꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯨꯔꯣꯞꯇ ꯃꯥꯂꯦꯝꯒꯤ ꯆꯥꯡꯆꯠꯇꯒꯤ 2 ꯍꯦꯟꯅ ꯁꯥꯈ꯭ꯔꯦ꯫ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇ ꯐ꯭ꯔꯥꯟꯁꯇ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯕ ꯅꯨꯃꯤꯠ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯅ ꯃꯦꯇꯤꯑꯣ ꯐ꯭ꯔꯥꯟꯁ ꯐꯣꯔꯀꯥꯁ꯭ꯇꯔꯅ ꯍꯥꯏꯈꯤ꯫ ꯈꯥ ꯅꯣꯡꯆꯨꯞꯇ ꯂꯩꯕ ꯇꯥꯎꯟ ꯑꯃꯗ ꯗꯤꯒ꯭ꯔꯤ ꯁꯦꯜꯁꯤꯌꯁ 44.3 ꯌꯧꯅ ꯁꯥꯈꯤ꯫ ꯗꯤꯄꯥꯔꯠꯃꯦꯟꯠ 50-4 ꯔꯦꯗ ꯑꯦꯂꯔꯠꯇ ꯊꯝꯈ꯭ꯔꯦ ꯃꯗꯨ ꯃꯦꯇꯤꯑꯣ ꯐ꯭ꯔꯥꯟꯁꯅ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯊꯣꯛꯈꯤꯗ꯭ꯔꯤꯕ ꯊꯧꯗꯣꯛꯅꯤ ꯍꯥꯏꯈꯤ꯫ ꯃꯍꯩꯔꯣꯏ ꯅꯨꯄꯥꯃꯆꯥꯁꯤꯡꯗ ꯅꯥꯇꯩ ꯆꯥꯗꯕ ꯊꯧꯑꯣꯡ ꯆꯠꯊꯩ ꯍꯥꯏꯗꯨꯅ ꯃꯔꯥꯜ ꯁꯤꯔꯤꯕ ꯍꯦꯗꯃꯥꯁꯇꯔꯒꯤ
Anticipatory bell player courtna reject tꯧkhre Kendra Vidyaloi Lamfeldagi head master ni haiba masagi chahi humpurom suraba haisnam jogindro apokpa laikhidraba HCI makauba mioi amana mai sang asigi nupa macha mahairoi singda natai chado thawong sing chathare haiduna wakalakpadagi mahaki mathakta Lamphel police station apokso 8 ki section 8 ki makhada case FIR number 1486 2026 lokalakpadagi mahakna case asidagi anticipatory bell AV PBU haina tawrakiba prayer courtna reject taukhre mioi asina case asidagi anticipatory bell PBU haijarakpadagi uripok chairaf court complex ta laiba special judge Pokso Imphal West na criminal miscellaneous AB case number 24 of 2026 laukhatuna masagi wal chatharakhibani tha asigi kungani thoida anticipatory bell prayer asigi hearing chatharaba matungda reserve tawduna thamlakiba order na ngasi just yumkham rothergi court na lauthokibani court na pikiba lamai taret panba order asida petitioner asina mahapu case asidagi anticipatory bell PBU haijarakiba prayer reject tawre hana lauthoki panbe yabadi petitioner asida tha asigi mapanda su court na interim pre arrest bail pibaga loinana bail asi thengkhang kharada sangdokhalakibani aduga mahakki mathakta Lamphel PS ta wakalakliba nupi complainant aduna police ta phongdorakpagi matungina school asida class 12 ta tamlakhiba mahaki machin manauna head master asina mahai sang asigi mahairoi singda natai chadaba thawong sing chathare haibagi wafam phongdorakpadagi masida yumfam oiduna Lamphel PS na case asi register tawduna lokhatkibani haidi US tagi hena China na malemgi khwaidagi powerful supercomputer laiba oikhre US na chahi tara rom pairamba malemgi khwaidagi powerful oiba supercomputer gi title adu loisilladuna Chinese machine amana Madugi title adu fangkre amasung China masagi technology ga loinina advanced computing power sagatnabagi Beijing gi hotnariba adu utkre system adu line sign kawi Germany gi Hamburg ta achoba computing ISC conference ta ningthokaba numitta haukiba kupna yengnariba top 500 ranking adu machine aduna khwaidagi makok takre Chinese supercomputer amana 1993 dagi chahi amada anirak phongduna lakiba list adugi khwaidagi makok thanglakhiba asi 2017 gi matungdagi masina ahanbani list asi malingi computing superpower singidamak informal oiba scoreboard ama oina sijinai line sign mamangi champion US energy department gi E1 Capiton bu ani suba mafam da interim kre kha thangba Chinese city Shenzhou da leiba machine aduna 2.2 exaflop ki speed yauki exaflop hairibasi computer amana second khudingda calculation kaya pangthokpa ngami haibagi napchai amani maru oiribadi line sign ase malengi khwaidagi makok thongba system ayamba power piriba US made chipsing oibigi mahuta Chinese design processor sing khaktana sabani United States na hojiksu khwaidagi makok thongba mafam marigi manungda ahum pairi California da Lawrence Livermore National Laboratory da leiriba E1 Capitana anisuba mafam kanki Germany gi Jupiter booster na makok thongba manga gi mapanda lehaukre nuclear gi khulai sing na malem na ngak thongna ba amata ngairaba pambai ni haina Russia na phongdokre achauba lanjau sing dagi malem bu ngak thongna ba amata ngairaba pambai di nuclear khulai sing ni haina Russia na phongdokre Russia amasung United States gi marakte chei segi February da new START-3 matam henduna thoknakraba matung da nuclear gi khulai sing na malem asing ngakthokna bagi amata ngairaba pambai ni haina Russia na phongdorakibani malem gi khwaidagi nuclear gi matik mayai leiba anina khulai gi lamjel tana bagi ngamkhai thamnaramba adu tongnakraba matung da leiba kya na nungangba phongdongnarakibani Moscow da pangthokpa foreign policy forum da wangangladuna Kremlin gi wangangloi Dmitry Peskov na malem gi security framework asi marai chaitharakle amasung nuclear gi khongthang asina achauba umkhanaba kayadagi ngakthoknaba maruiba pambai oire haiki nuclear gi khulai natana malem da karigumba laite haina Dmitry Peskov na phongdokhibaga loinana achoba lanjau singdagi malem asibu ngak senba matamda nuclear gi khulai natana atoba pambai laite haina haiki Kremlin gi wangangloi Dmitry Peskov na leiba adu da matamga chunaraba military technology puthokuna anauba mawongi matik mayai leiraba khusakulai sing puthoknaba paujel piki matamga chunaraba technology sing semgat sagatpana nuclear yaudaba anauba makhalgi khusakulai sing semgatpada hena chawba mating pangani hainasu Dmitry na appeal tauki panba yai kumja 2010 da khuyek pinakhiba new START-3 na leiba anigi marakta nuclear gi matik mayai chenba khulai lising amaga chamanga ga yankhai khaktamak thamnabada yanakhibani Khamenei gi leiron chanbada PM Modi yaunaba chebau pikre
ꯏꯔꯥꯟꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯁꯨꯄ꯭ꯔꯤꯝ ꯂꯤꯗꯔ ꯑꯌꯥꯇꯣꯜꯂꯥ ꯑꯂꯤ ꯈꯥꯃꯦꯅꯦꯒꯤ ꯂꯩꯔꯣꯟ ꯆꯟꯕꯒꯤ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯅꯕ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯃꯁꯨꯗ ꯄꯦꯖꯦꯟꯁꯀꯤꯌꯥꯟꯅ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯗ ꯆꯦꯄꯥꯎ ꯄꯤꯈ꯭ꯔꯦ ꯍꯥꯏꯅ ꯗꯤꯄ꯭ꯂꯣꯃꯦꯇꯤꯛꯀꯤ ꯁꯣꯔꯁ ꯑꯃꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯂꯩꯈꯤꯗ꯭ꯔꯕ ꯁꯨꯄ꯭ꯔꯤꯝ ꯂꯤꯗꯔ ꯑꯁꯤꯒꯤ ꯂꯩꯔꯣꯟ ꯆꯟꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯃꯊꯪ ꯊꯥꯒꯤ 5ꯗꯒꯤ 7 ꯐꯥꯎꯕ ꯄꯥꯡꯊꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯕ ꯑꯁꯤꯗ ꯄꯤꯑꯦꯝ ꯃꯣꯗꯤꯗ ꯆꯦꯄꯥꯎ ꯄꯤꯈꯤ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯋꯥꯔꯣꯜ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯄ ꯂꯩꯇ꯭ꯔꯤ꯫ ꯆꯍꯤ 30 ꯔꯣꯝ ꯏꯔꯥꯟꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯅ ꯂꯩꯉꯥꯛ ꯄꯥꯏꯔꯛꯈꯤꯕ ꯑꯂꯤ ꯈꯥꯃꯦꯅꯦ ꯆꯍꯤ ꯑꯁꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 29ꯗ ꯌꯨꯑꯦꯁ ꯑꯃꯁꯨꯡ ꯏꯖꯔꯦꯜꯒꯤ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛꯅ ꯍꯥꯠꯈꯤꯕꯅꯤ꯫ ꯃꯍꯥꯛ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯆꯥ ꯃꯣꯁꯇꯥꯐꯥ ꯈꯥꯃꯦꯅꯦꯕꯨ ꯃꯄꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯑꯅꯧꯕ ꯁꯨꯄ꯭ꯔꯤꯝ ꯂꯤꯗꯔ ꯍꯥꯞꯈꯤꯕꯅꯤ꯫ ꯑꯔꯨꯅꯥꯆꯜꯗ ꯆꯤꯡ-ꯅꯤꯡꯈꯥꯏꯕ ꯈꯨꯗꯛꯀꯤ ꯏꯆꯥꯎꯗ ꯃꯤꯑꯣꯏ ꯑꯃ ꯁꯤꯔꯦ, ꯃꯔꯤ ꯊꯤꯕ ꯈꯪꯗ꯭ꯔꯤ꯫ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯇ ꯍꯧꯈꯤꯕ ꯄꯨꯡ 24ꯗ ꯆꯨꯈꯤꯕ ꯑꯀꯟꯕ ꯅꯣꯡꯖꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯤꯡ-ꯅꯤꯡꯈꯥꯏꯕ ꯑꯃꯁꯨꯡ ꯃꯐꯝ ꯀꯌꯥꯗ ꯈꯨꯗꯛꯀꯤ ꯏꯆꯥꯎ ꯊꯣꯛꯄꯗꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯗꯤꯁꯇ꯭ꯔꯤꯛ 6 ꯂꯝꯕꯤ ꯐꯥꯎꯅꯈꯤꯗꯕꯇ ꯅꯠꯇꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯊꯣꯛꯈꯤꯕ ꯆꯤꯡ-ꯅꯤꯡꯈꯥꯏꯕꯒꯤ ꯊꯧꯗꯣꯛꯇ ꯃꯤꯑꯣꯏ ꯑꯃ ꯁꯤꯔꯦ, ꯃꯔꯤ ꯊꯤꯕ ꯈꯪꯗ꯭ꯔꯤ ꯑꯃꯁꯨꯡ 18 ꯍꯦꯟꯅ ꯁꯣꯛꯄ ꯅꯪꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯈꯨꯗꯛꯀꯤ ꯏꯆꯥꯎ ꯑꯃꯗꯤ ꯆꯤꯡ-ꯅꯤꯡꯈꯥꯏꯕꯒꯤ ꯊꯧꯗꯣꯛꯅ ꯁꯣꯛꯍꯜꯂꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡ ꯑꯗꯨꯗꯤ ꯑꯞꯄꯔ ꯁꯨꯋꯥꯟꯁꯤꯔꯤ, ꯀꯥꯝꯂꯦ, ꯂꯋꯔ ꯁꯨꯋꯥꯟꯁꯤꯔꯤ, ꯀꯨꯔꯨꯡ ꯀꯨꯃꯦ, ꯀ꯭ꯔꯥꯗꯥꯗꯤ ꯑꯃꯁꯨꯡ ꯀꯦꯌꯤ ꯄꯟꯌꯣꯔꯅꯤ꯫ ꯍꯥꯏꯔꯤꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡ ꯑꯁꯤ ꯇꯥꯕ ꯌꯥꯕ ꯃꯔꯨꯑꯣꯏꯕ ꯂꯝꯕꯤꯁꯤꯡꯗ ꯆꯤꯡ-ꯅꯤꯡꯈꯥꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯝꯕꯤ ꯐꯥꯎꯅꯅꯕ ꯍꯣꯠꯅꯕꯗ ꯅꯨꯃꯤꯠ ꯈꯔꯅꯤ ꯆꯪꯒꯗꯧꯔꯤ ꯍꯥꯏꯔꯤ꯫ ꯄꯨꯁꯥꯒꯤ ꯅꯤꯐꯀꯣ ꯀꯣꯂꯣꯅꯤꯗ ꯈꯨꯗꯛꯀꯤ ꯏꯆꯥꯎ ꯊꯣꯛꯄꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯊꯣꯔꯛꯄ ꯉꯝꯗꯅ ꯂꯩꯈꯤ꯫ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯃꯐꯝ ꯀꯌꯥꯗ ꯁꯔꯆ ꯑꯦꯟꯗ ꯔꯦꯁꯀ꯭ꯌꯨ ꯑꯣꯄꯔꯦꯁꯟ ꯆꯠꯊꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫